complain nama kotugi mathakta complain nama ngasi se aina hangang police ta thabani complain letter ama aina ngasi hangang police ta aina submit tok jare adu irei cha sing mayam puna mabu khuirum jari ngasi se aigi cycling for manipur peace haiba khongchatuga mari lainana haukiba december gi tang 10 ga tare ta haiba tare kotugi kangu dagi aina kangpopi crossing toraga lakadaba lambi du makoina chatpa yaroi haibagi matangda tongan press statement thokpada natana makoigi facebook page na jingbasingda aigi journey asigi matangda phongna kihalak pagi mathakta aibu heart kani tukani habana jingba miyoiba amada aikoi haiba yadaba wahaiwata mayam ama seasonare harakanda maruina maitai community sing national highway sing da chatpa yaroi haibagi matangda phongna hiram kaya da singna khrabagi matungda maruina santigi paujel puduna manipur da peace and normalcy hanjilakna ba hona bada aikoi apunbagi oiba idea of manipur haiba adugi wakhalol adu na akoi amato oina akoi punsana re haraka adugi potu mapangal kangkhat hana ba hona bada akoi punna leminasi haibagi kholaw amaga loina na aihangna lakjara ko matamda aikoi gi maruina manipur dagi separate administration demand tan bada yauriba kotugi kangu dagi haibatare aigi journey adugi matangda moina phongna yaningdaba utpaga loinana manipur da peace pam daba adugumlaba community singi manungda phongna micha miyam lead tawriba organization si aikoi ni haibagi khudam changdam ga loinana adugumlaba khongchat adu athingba pirakhrabagi matungda haibatare aisu tongan result khara laibadagi ai khudakta ai moigi mathakta karigumba makhalama situation haibatare tangdu laita ba porakba ngamdana laiba sigi matangda kitang khanjare harakanda santibu pamjaba youth ama oina aduga maruoina maitai community aduga maruoina youth singbu nungsijabaga loinana aihangna aigi thabak thoram singdi makhata na adumak tawningbagi apamba leibaga iroinana ngasi asi haukiba december gi tang 10 tareta tholakhiba kotugi statement adugi matangda haibatare aidi kangpokpi da su changbagi khudongjaba leitabani na ngasi asi masing yamlaba khoi ima ibel mayamga loinare harakanda khoi si kano tawe hangang police ta lae aduga complain ama kotugi mathakta complain ama ngasi se aina hangang police ta thabani madugi complain du di maruoina madugi kayarama lokhat haningbagi wakhalon da lakpani adubu hangang police ki side gi su yam phajana response pibirei moisu chapchana manipur miyam gi interest ta thabak tawgani habagi thajaba pibirei adumoina ma aihaki cycling for manipur peace haiba khongsa se ahan ba phase ki mai pangna loi ki bataraga su aigi ani suba phase leiriba maramna manipur miyamna makhata na mateng panghaning bagi apam balai adubu konse bala talai apam balai aduna ngasi se aina complain letter ama aina ngasi hangang police da aina submit tok jare adubu aihaki kotugi mathakta haibatare aigi penda bagi pon magi mafamda laukhapham thokpa legal gi oiba chap chabe action sing ado bari lai na bo authority sing gi maitai dagi laukhatha na bo na bada aisu sanction baya ba area da sanction laga even ai supreme court ta phawba moiga ai fight tong na ba ai plan leijai adubu manipur miyam gi support yaw dragadi aina tawgadori ba thabak thoram sing ase mai pa oidaba leiba maramna manipur miyam na mapung phana support tawbiu loina na aigi ngasi application submit tawba asiga mari leina na ima ibel mayam na haibatare manipur gi tongan ba mafam dagi lakpi ba ima ibel mayam na ngasi so aigi damakta adum khongpham set na lepiri ngasi gi aigi application submit tawba siga mari leina na akhoi gi mai bakhul gi mera paibi aduga koirengai uram gi mera paibi koirengai bazar aduga hingang koirengai manung aduga sekmai aduga khurai aduga atai tongan ba mera paibi hingang gi su aduga tongan ba mera gi ima sing su aigi thabak sida dum makhatan support tawgani habagi thajaba sidum bibi adumoina ma hujik manipur da lairiba isu sigi matang da chapchaba waroisil ama porakna bo khona bada manipur miyam gi su
ꯑꯩꯈꯣꯏꯒꯤ ꯃꯇꯤꯛ ꯆꯥꯕ ꯊꯧꯗꯥꯡꯗꯣ ꯂꯧꯍꯟꯖꯅꯤꯡꯉꯤ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯉꯁꯤ ꯀꯣꯇꯨꯒ ꯐꯥꯏꯠ ꯇꯧꯅꯅꯕ ꯁꯨꯃꯥꯏꯅ ꯑꯩꯅ ꯊꯧꯔꯥꯡ ꯑꯃ ꯂꯧꯈꯠꯂꯛꯂꯤꯕꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇꯅꯤ ꯃꯁꯤꯗ ꯃꯤꯌꯥꯝꯅꯁꯨ ꯃꯈꯥ ꯇꯥꯅ ꯁꯄꯣꯔꯠ ꯇꯧꯕꯤꯔꯦ ꯍꯥꯏꯔꯀꯥꯟꯗ ꯉꯁꯤ ꯑꯩꯅ ꯄꯤꯁꯟꯖꯈ꯭ꯔꯤꯕ ꯀꯝꯄ꯭ꯂꯦꯟ ꯂꯦꯇꯔꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠ ꯑꯗꯨꯝ ꯃꯌꯥꯝꯗ ꯃꯇꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯑꯗꯨꯝ ꯌꯧꯍꯟꯖꯔꯛꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯌꯨꯠꯁꯤꯡ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯏꯃꯥꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯁꯤꯗ ꯃꯇꯤꯛ ꯆꯥꯕ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯂꯩꯍꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯄꯤꯁ ꯑꯦꯟ ꯅꯣꯔꯃꯦꯜꯁꯤꯁꯦ ꯑꯊꯨꯕꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯄꯨꯝꯅꯃꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ